เฮ้ยน้ำจิ้มจานนั้นเอาพอกิน파자 메이크업 세 아이도 버려야 되나 chicken thongdoineba ijam jamna dum to sumai dum ngongzare thongdani amudar roige masala se mirchi powder ye koi semjaba machal powder ga garam khara khatan hapchar gi phibam dile ye thumga thongge hekta haw bida ahan makhum hang tok pagi saktan Umok akan masih kayak tahap tree baka ada yang berapa tahun magini ba Ma'am, I video sing video ba khuding ma thagachari adugo ma'am subscribe to the bell tar di subscribe to sung soy soy taksan video mo ado ma'am ngasi anya cha do di chicken thong bane adu duga ma'am ngasi di idea ke bade ba ado ai inaw bi masak patsa iba ado na mana ke bi bane ado thaglo ado ma'am ai na inaw video sele ado ma sa ma'am makeup artist ne magi Instagram account to ado sa idam hapcharam ge ado magi work to ma'am ai ngona dum ye ko guys ado ta seng ne yamna phabane ma do wari sanam sham nungai ga oibado admai oibane ba ado ma'am Insta da dum check out to biro luhong bade kai dagi loi ne ke ma se ko ado na ma'am chaba horage hor ta kita kumben da biar ko nan chaba horage mahi hairage ko dam haijal lagi samai karong Yang wangi. Mainnya saya sih. Langsung dipasar. Masa ikan video namanya seharusnya am kisah hai video tak mati na. Coba lagi. Kesini yang mana? Ngon ya. hỏi có thêm một nhạc mà thủy nó hơi chăm đào là được hay mai mà mình có bị đào cậu này anh nó hay đây chị em mới hay chăm mình đâu bây giờ đi mà nào phi nè bạn đúng anh sẽ nào bị sao nó được sao sao lại Mimi Singju rồi sao sẽ hỏi cô thằng hỏi lên mấy phang gì nữa chị Asalım. 이가 입에 나와요. chicken. Khôi chắc câu bật trận đó là chắc sai. As Mimi jadi as ngasi ke bani na as khara ping na sa lagi nam bayad. Kau ke kai. To bi phun ni ko. Kem khalon to mamang chắc. Kan deh. Kan. Jangan gitu. Hay là đây ạ. Mua cái thôi. Thôi. Singju nó mà xa vậy nè. Huyền lần chắc lại đó. Lòng.
Một xay. Chị nằm dân đấy á. ꯑꯗꯣ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯑꯩꯒꯤ ꯃꯦꯀꯞꯁꯦ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯈꯪꯅꯤꯡꯕꯒꯤꯅꯤꯗ ꯈꯪꯅꯤꯡꯕꯒꯤ ꯆꯦꯟꯖꯇ ꯀꯥꯏ Nahaniga kay. ꯃꯤ ꯈꯨꯠꯍꯩꯕꯤꯅꯦ ꯍꯥꯏꯕ Kasi, ꯆꯥꯁꯜꯂꯣ ꯑꯩꯅ ꯃꯌꯥꯝ ꯆꯥꯁꯜꯂꯝꯃꯗꯣꯏꯅꯦ ꯁꯤ một xay. ꯃꯣꯔꯣꯛꯁꯦ ꯈꯨꯠꯁꯥ ꯑꯃ ꯁꯥꯔꯛꯑꯦ ꯍꯥꯏꯕ ꯀꯦꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯅ ꯍꯧꯖꯤꯛ ꯅꯣꯛꯑ ꯆꯥꯔꯦ Một kẻ thác đi. 그지야? 그지야? 잘 사람들 Thật là này. 모로 엄마 다해 그거 모로 엄마 성함이도 근데 그 다해 다리 인밤 좀 남아 Một tạ. 안돼 아무도 Indulge lâu anh ngâm đĩa vào xin đủ để cho sát thổ lên xin xám xì Good, good, good đấy. Thôi đi xin trả đi. Happy rồi kìa. Moron lên ham xì Tụi mi hao cả Anh khuôn lại bị chân. Anh là hai mà đi dọn năm bữa bằng anh ấy một phần tao nè slow chặt là qua ngang bữa sẽ tạm tạm là hai lên về đó tàu đi tàu về vào camera hai mươi thùng bữa sẽ qua thằng tạm ngài nữa trong speed này cả thì sang đi giờ ngang không được Koi năm ba khuôn phải đưa nào mà khăn năm này nó còn. hồi máy là đại năm trước giờ mình ngon đâu ấy xả được như thế nào gọi từ nè anh này Mỹ thì từ nào? Đấy sợ dậy dám hay là tấm. Mỹ lì đấy được không? anh nào phi sẽ cái gì mà nó phi sẽ cái Gimana nih? Masa sinong de koi belak pa niya ba? Netra? Mane. Chagi to tala. Dù em bay bờ nè, một lại cho. Sai rồi nè. Sai. Không phải. Nó sai mà nó chỉ đẹp. Xa cho dùm chân anh vẫn. Không xa. Chắc là không, chắc không bây giờ. Kasi wakan nung nga bigyan mo tanila eh. Kaya ba?
ꯀꯦꯔꯕꯅꯤꯅ ꯆꯝ ꯆꯥꯔꯦ ꯃꯣꯔꯣꯛ ꯁꯥꯒꯠꯂꯦ ꯑꯩ ꯃꯣꯔꯣꯛ ꯆꯥꯔꯨꯕꯗꯩ ꯁꯥꯒꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯐꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯔꯦ ꯖꯨꯁꯀꯨꯝꯕ ꯑꯃ ꯂꯧꯕꯅꯀꯣ ꯖꯨꯁꯀꯨꯝꯕ ꯃꯖꯥꯒꯨꯝꯕ ꯃꯣꯏꯗꯣ ꯁꯤꯛꯅꯥꯜꯂꯒ ꯆꯥꯎ ꯌꯥꯝ ꯍꯥꯏꯕꯅꯤꯀꯣ ꯃꯣꯏꯗꯤ ꯀꯥꯏꯁꯤꯗꯤ ꯌꯥꯝꯅ ꯍꯩꯅꯕꯤ ꯇꯧꯁꯤꯟꯅꯔꯣꯏ ꯑꯗꯨ ꯑꯗꯨꯝ ꯌꯥꯝ ꯁꯥꯏ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯆꯥꯔꯨꯕꯅ ꯌꯥꯝ ꯁꯥꯏ ꯑꯁꯦꯡꯕ ꯑꯩ ꯄꯨꯛꯇ ꯅꯥꯔꯛꯑꯦꯕ 진짜. Halit ka na nga ba? ꯏꯪꯉꯦ ꯁꯤꯂꯣꯡꯗꯗꯤ ꯌꯥꯝ ꯏꯪꯉꯦ ꯑꯗꯨ ꯌꯦꯡꯉꯣ ꯑꯩꯈꯣꯏꯗꯤ ꯀꯦꯔꯕꯅꯤ ꯁꯥꯗꯅ ꯍꯧꯔꯦꯕ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯔꯦ ꯆꯥ ꯉꯝꯗ꯭ꯔꯦ ꯉꯥꯏꯔꯤꯃꯨꯛꯇ ꯅꯥꯟꯅ ꯆꯥꯎꯏꯗꯩꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯩ ꯒꯥꯔꯦꯟꯁꯦ ꯍꯣꯠꯀꯦ ꯇꯧꯋꯦ ꯀꯩꯕ ꯑꯩ ꯒꯥꯔꯦꯟꯗ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕ ꯇꯧꯕ ꯅꯪ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯂꯥꯛ ꯅꯨꯃꯤꯠꯇ ꯑꯁ ꯑꯟꯊꯣꯛ ꯀꯣꯟꯅ ꯈꯥꯡꯗꯣꯔꯤꯗ ꯑꯩꯗꯤ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏ ꯅꯦꯁꯨ ꯈꯜꯂꯦ ꯑꯩꯁꯦ ꯃꯌꯥꯝ ꯁꯤꯗꯗꯤ ꯌꯥꯝ ꯏꯪꯉꯦ ꯁꯤꯂꯣꯡꯗꯗꯤ ꯌꯥꯝ ꯏꯪꯉꯦ ꯑꯗꯨ ꯌꯦꯡꯉꯣ ꯑꯩꯈꯣꯏꯗꯤ ꯀꯦꯔꯕꯅꯤ ꯁꯥꯗꯅ ꯏꯪꯕ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅꯤ ꯁꯤꯡꯖꯨꯁꯦ ꯂꯦꯝꯅꯗꯤ ꯊꯥꯗꯕꯅꯦ ꯑꯩꯗꯤ ꯃꯣꯔꯣꯛ ꯁꯥꯔꯁꯨ ꯆꯥꯛꯆꯗꯅ ꯆꯥꯛꯇꯤ ꯆꯥꯛꯇꯣꯏꯅꯤ ꯑꯩ ꯃꯥꯏ ꯆꯣꯟꯊꯔ ꯆꯠꯇꯣꯔꯦ ꯆꯠꯄꯩ ꯆꯤꯡ ꯆꯣꯟꯊꯔꯛꯑꯦ ꯍꯥꯏꯕ ꯀꯩꯝꯇꯁꯨ ꯇꯧꯗꯕꯩꯅꯦ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯗꯤ ꯅꯪ ꯇꯧꯗꯤ ꯇꯧꯋꯦ ꯊꯕꯛꯀꯨꯝꯕꯗꯤ ꯑꯗꯣ ꯍꯥꯏꯗꯤ ꯆꯥꯕꯗꯤ ꯑꯗꯨꯝ ꯆꯥꯏ ꯍꯣꯏ ꯈꯨꯠꯅ ꯇꯧꯕꯩ ꯋꯥꯅꯤꯀꯣ ꯈꯨꯠꯅ ꯇꯧꯕꯩ ꯆꯥꯕꯗꯣ ꯑꯗꯨꯝ ꯆꯥꯕꯒꯤꯅꯦꯕ ꯆꯥꯛꯁꯨ ꯑꯗꯨꯝ ꯆꯥꯏ ꯆꯥꯅꯔꯦ ꯑꯗꯨꯝ ꯆꯥꯁꯟꯅꯤꯡꯕꯅꯤꯀꯣ ꯆꯥꯛ ꯑꯗꯨꯝ ꯆꯥꯅꯕꯒꯤ ꯅꯨꯡꯇꯤꯒꯤ ꯑꯍꯥꯎꯕ ꯊꯣꯡꯕ ꯃꯌꯥꯝ ꯈꯪꯍꯧꯗ꯭ꯔꯦ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤꯅꯤꯕ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯦ ꯒꯥꯏ ꯆꯥꯁꯜꯂꯣ ꯑꯩ ꯉꯁꯤ ꯀꯦꯔꯕꯅꯤꯅ ꯀꯦꯕꯤ ꯈꯨꯆꯥꯅꯦ ꯉꯁꯥꯏꯗꯤ ꯀꯃꯥꯏ ꯁꯨꯝ ꯍꯥꯏꯗꯅ ꯍꯦ ꯅꯨꯄꯤ ꯃꯆꯥ ꯅꯪ ꯑꯃꯨꯛꯐꯥꯎ ꯀꯦꯗ꯭ꯔꯤꯕ ꯃꯥꯅ ꯍꯥꯏꯔꯛꯇꯣꯏꯅꯦ ꯑꯩ ꯆꯤꯛꯀꯟ ꯊꯣꯡꯕ ꯍꯥꯎꯋꯦ ꯍꯥꯟꯅ ꯆꯥꯕ ꯆꯤꯛꯀꯟ ꯑꯃꯐꯥꯎ ꯆꯥꯗ꯭ꯔꯤꯕ ꯀꯥꯏ ꯍꯟꯖꯤꯜꯂꯛꯀꯅꯤꯕ ꯀꯦꯁꯨ ꯀꯦꯗꯁꯨ ꯐꯖꯩ ꯀꯥꯏ ꯀꯦꯗꯦ ꯃꯥꯅꯤ ꯅꯠꯇ꯭ꯔꯥ ꯅꯠꯂꯦ ꯑꯗꯣ ꯅꯪ ꯉꯁꯥꯏꯒꯤ ꯕꯤꯐꯣꯔꯗꯨꯗꯤ ꯏꯟꯁꯇꯥꯗ ꯎꯖꯔꯅꯤ ꯍꯧꯖꯤꯛ ꯄꯨꯔꯥ ꯆꯦꯟꯖ ꯑꯃꯅꯤꯅꯦ ꯅꯪ ꯄꯨꯊꯣꯛꯏ ꯑꯁꯦꯡꯕꯒꯤ ꯑꯩ ꯍꯩꯕ꯭ꯔꯥ ꯑꯩ ꯑꯁꯦꯡꯕ ꯍꯩꯉꯣ ꯑꯩꯅ ꯇꯣꯝꯃꯤ ꯑꯁꯦꯡꯕ ꯍꯥꯏꯒꯦꯕꯀꯣ ꯑꯩ ꯉꯁꯥꯏ ꯐꯖꯩ ꯈꯪꯗꯦ ꯑꯁ꯭ꯋꯥꯏ ꯇꯧꯕꯗꯣ ꯂꯥꯏꯠ ꯍꯦꯟꯖꯟꯕ ꯀꯩ ꯈꯪꯗꯦꯕ ꯁꯟꯂꯥꯏꯠꯇꯕꯨꯗꯤ ꯒ꯭ꯂꯣꯗꯨꯗꯤ ꯌꯥꯝ ꯐꯖꯅ ꯑꯣꯏꯔꯗ꯭ꯔꯥ ꯑꯗꯨꯒ ꯁꯟꯁꯦꯠ ꯇꯥꯔꯛꯄꯒꯤ ꯁꯛꯇꯣ ꯈꯨꯐꯖ ꯑꯃ ꯇꯧꯋꯦꯕ ꯏꯁꯥꯅ ꯌꯥꯝ ꯉꯥꯎꯖꯕꯗꯣ
ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒꯅꯦ ꯍꯧꯖꯤꯛꯁꯤꯅ ꯑꯃ ꯊꯝꯅꯦꯜ ꯀꯥꯞꯄ ꯀꯥꯟꯗꯅꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯗꯤꯀꯣ ꯑꯗꯨꯝ ꯇꯥꯔꯝꯗꯣꯏꯅꯦꯕ ꯃꯩ ꯊꯥꯡꯒꯠꯂꯛꯄꯩ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯂꯨꯛꯁꯇꯣ ꯑꯩ ꯄꯥꯝꯃꯦꯕ ꯑꯗꯣ ꯅꯪꯅ ꯇꯧꯕꯤꯔꯤꯗꯣ ꯑꯩ ꯄꯥꯝꯃꯦꯕ ꯑꯁꯦꯡꯕ ꯑꯩ ꯉꯁꯥꯏ ꯁꯤꯒꯤ ꯐꯣꯇꯣ ꯇꯥꯔꯀꯥꯟꯗ ꯑꯩ ꯈꯪꯉꯦ ꯍꯥꯏꯗꯅ ꯑꯩꯅ ꯄꯥꯝꯖꯕꯤ ꯄꯥꯕ ꯁꯥꯡꯒ ꯈꯪꯉꯦ ꯑꯩꯅ ꯄꯥꯝꯃꯤꯗꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯈꯪꯉꯦꯗꯅ ꯍꯩꯕꯅ ꯄꯣꯠꯁꯨ ꯁꯨꯅ ꯄꯨꯔꯛꯇꯦ ꯃꯌꯥꯝ ꯑꯩ ꯃꯦꯀꯞꯁꯦ ꯂꯣꯏꯅ ꯁꯨꯕꯁꯨ ꯅꯠꯇꯦꯕꯀꯣ ꯃꯥꯅ ꯇꯧꯕꯤꯔꯤꯁꯦ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯃꯌꯥꯝ ꯄꯨꯔꯛꯑꯗꯤ ꯐꯔꯛ ꯇꯥꯅꯤꯗꯅ ꯃꯤ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯄꯅꯤꯅ ꯑꯗꯨꯗꯣ ꯄꯣꯠ ꯈꯔ ꯈꯛꯇꯪꯅꯅꯦꯕ ꯑꯩꯒꯤ ꯇꯧꯕꯤꯔꯤꯁꯦ ꯑꯗꯣ ꯁꯤꯐꯧꯗ ꯈꯪꯗꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯃꯣꯏꯗꯣ ꯑꯗꯨ ꯑꯣꯏꯖꯔꯦꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯁꯦꯡꯕ ꯌꯥꯝ ꯄꯥꯝꯃꯦ ꯂꯣꯏ ꯄꯨꯔꯛꯄꯗ ꯀꯩꯅꯣ ꯑꯗꯨꯅꯦ ꯍꯥꯎꯋꯦ ꯁꯥꯔꯤꯉꯩꯗꯣ ꯇꯦꯁ ꯇꯧꯕꯩꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯅꯤ ꯑꯩ ꯑꯍꯥꯟꯕ ꯆꯥꯛ ꯇꯣꯂꯛꯄ ꯀꯥꯟꯗ ꯌꯥꯝ ꯍꯥꯎꯔꯝꯕꯅꯤ ꯏꯅꯥꯎꯅꯨꯄꯤꯅꯤꯀꯣ ꯃꯕꯨꯛ ꯐꯕꯤ ꯏꯅꯥꯎꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯏꯅꯥꯎꯅꯨꯄꯤ ꯑꯗꯣ ꯃꯥꯅ ꯀꯦꯕꯁꯨ ꯌꯦꯡꯉꯣꯗꯅ ꯀꯥꯏ ꯌꯥꯝ ꯇꯜꯂꯤ ꯃꯌꯥꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯣꯏꯅ ꯅꯨꯡꯁꯤꯗꯔꯛꯇꯅ ꯀꯔꯤ ꯀꯥꯏ ꯑꯩ ꯃꯔꯨꯗꯤꯅꯦ ꯑꯩꯗꯤ ꯌꯥꯗꯦꯕ ꯑꯗꯨꯅꯅꯦꯕ ꯅꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛꯀ ꯍꯟꯅꯤꯡꯉꯤꯒ ꯑꯩ ꯅꯨꯡꯉꯥꯏꯔ ꯇꯧꯅꯤ ꯅꯪ ꯑꯗꯨꯝ ꯌꯥꯎꯔꯗꯤ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯗꯕ ꯆꯍꯤ ꯇꯥꯕꯗꯤ ꯚꯤꯗꯤꯑꯣ ꯑꯅꯤꯃꯨꯛ ꯁꯨꯕ ꯃꯥꯜꯂꯦꯀꯣ ꯑꯗꯩ ꯃꯥꯅ ꯚꯤꯗꯤꯑꯣ ꯑꯅꯤ ꯁꯨꯕꯗꯒꯤ ꯃꯥꯅ ꯀꯣꯟꯐꯤꯗꯦꯟꯁꯤ ꯂꯩꯇꯕꯅ ꯍꯥꯏꯗꯤ ꯀꯩꯁꯨꯝ ꯈꯜꯂꯛꯇꯕꯗꯣ ꯑꯩꯅ ꯑꯍꯨꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯚꯤꯗꯤꯑꯣ ꯑꯍꯨꯝ ꯀꯩꯁꯨ ꯇꯧꯗꯕꯅꯦ ꯍꯥꯏꯁꯦ ꯑꯍꯥꯟꯕꯗ ꯃꯥꯅ ꯌꯥꯝ ꯇꯜꯂꯝꯕꯅꯦꯕ ꯑꯩꯅ ꯑꯗꯨ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯁꯦ ꯌꯥꯝ ꯇꯟꯕꯤ ꯑꯃ ꯑꯣꯏꯕꯗꯣ ꯈꯪꯕ꯭ꯔꯥ ꯇꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯗꯤ ꯐꯥꯔꯁ ꯑꯩꯅ ꯍꯥꯏꯕ ꯃꯥ ꯌꯥꯎꯔꯛꯄꯗꯨꯗ ꯀꯩꯕ ꯑꯩꯈꯣꯏꯁꯦ ꯇꯤꯚꯤꯗꯒ ꯊꯥꯗꯣꯛꯑꯒ ꯌꯦꯡꯉꯦ ꯅꯣꯛꯇꯅꯒ ꯇꯧꯋꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯕꯅꯣ ꯌꯥꯗ꯭ꯔꯦ ꯍꯥꯄꯛꯇꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯤ ꯉꯁꯤꯗꯤ ꯈꯔ ꯂꯦꯝꯃꯦ ꯑꯩꯈꯣꯏꯗꯤ ꯀꯦꯌꯔ ꯁ꯭ꯇꯥꯔ ꯉꯁꯤꯒ ꯂꯦꯝꯍꯟꯗ ꯌꯥꯗꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟ ꯑꯗꯨꯝ ꯍꯥꯞꯆꯔꯕꯅꯦ ꯃꯌꯥꯝ ꯃꯥꯒꯤ ꯋꯥꯔꯛꯇ ꯑꯗꯨꯝ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯔꯣ ꯂꯨꯍꯣꯡꯕꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅ ꯀꯦꯕꯤ ꯌꯥꯕꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯕꯅꯦ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯃꯦꯟꯗꯁꯨ ꯑꯗꯨꯝ ꯏꯕꯤꯔꯝꯃꯣꯀꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯖꯩ ꯑꯩꯗꯨꯗꯤ ꯑꯩ ꯐꯖꯗꯕ ꯅꯠꯇꯕ ꯃꯦꯀꯞꯁꯦ ꯐꯖꯩ ꯑꯣꯔ ꯐꯖꯗꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯇꯧꯕꯤꯔꯣ ꯕꯥꯏ